ꯃꯃꯥꯟꯅꯕꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯂꯩꯀꯥꯏꯒꯤ ꯋꯥꯡꯃꯗ ꯑꯣꯏꯅ ꯊꯦꯡꯅꯔꯦ꯫ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯔꯩꯅꯤ ꯉꯁꯤꯗꯤ ꯄꯥꯈꯪꯗꯨꯅ ꯇꯧꯔꯤꯕꯗꯣ꯫ ꯁꯥꯎꯕ꯭ꯔꯁꯨ ꯁꯥꯎꯗ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯊꯦꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯤꯠꯌꯦꯡ ꯂꯨꯗꯕ ꯑꯃ ꯌꯥꯎꯔꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔꯗꯣ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗꯩ ꯆꯤꯡꯅꯔꯕꯅꯤ꯫ ꯃꯤ ꯀꯩꯁꯨꯝ ꯈꯜꯂꯝꯃꯣꯏꯌꯦ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯦ꯫ ꯑꯇꯩꯗ ꯃꯇꯦꯡ ꯄꯥꯡꯗꯈꯩ ꯅꯪꯉꯣꯟꯗ ꯇꯝꯅꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ꯫ ꯅꯤꯇꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯩ ꯍꯥꯏꯔꯒ ꯅꯪꯕꯨ ꯊꯦꯝꯗꯣꯏꯅꯣ? ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯦ꯫ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯔꯁꯦ ꯌꯨꯝꯗ ꯊꯤꯜꯂꯝꯃꯨ꯫ ꯔꯥꯖꯕꯤꯔ ꯒꯥꯔꯤ ꯁ꯭ꯄꯤꯠꯇꯣ ꯍꯦꯟꯅ ꯑꯗꯨꯝ ꯌꯥꯡꯈꯠꯂꯤ꯫ ꯌꯨꯝ ꯌꯧꯕꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯍꯥꯏꯔꯛꯄ꯭ꯔꯣ? ꯅꯤꯇꯤ ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯄꯤꯁꯤꯜꯂꯤ꯫ ꯁꯤ ꯂꯧꯍꯧꯔꯣ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯏ ꯇꯧꯔꯛꯇꯦꯗꯣ ꯅꯁꯥꯅ ꯈꯪꯖꯔꯅꯤ꯫ ꯔꯥꯖꯕꯤꯔ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯣꯟꯗꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯆꯦꯛ ꯇꯧꯏ꯫ ꯀꯔꯤ ꯍꯥꯏꯅ ꯁꯦꯞ ꯇꯧꯒꯦ? ꯑꯁ ꯒꯥꯔꯤ ꯊꯧꯗꯣꯏꯗꯣ ꯐꯖꯅ ꯊꯧꯕ꯫ ꯌꯥꯝ ꯑꯃ ꯂꯩꯍꯟꯕꯩ ꯋꯥꯔꯣ? ꯄꯛꯇꯦꯍꯦ ꯑꯩꯅ ꯁꯦꯞ ꯇꯧꯗꯕꯅꯤ꯫ ꯌꯥꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯇꯞꯅ ꯊꯤꯔꯒ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯒꯦ꯫ ꯅꯤꯇꯤ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯄꯜꯂꯝꯗ꯭ꯔꯦ꯫ ꯀꯔꯣꯝꯗꯅꯣ ꯅꯪ ꯊꯧꯔꯤꯁꯤꯕꯣ? ꯃꯦꯖꯤꯛ ꯑꯃ ꯌꯦꯡꯅꯤꯡꯕ꯭ꯔꯣ? ꯅꯤꯇꯤ ꯏꯄꯪ ꯄꯪꯅ ꯇꯜꯂꯦ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯪꯅ ꯅꯍꯥꯟꯃꯨꯛꯁꯨ ꯃꯦꯖꯤꯛ ꯌꯦꯡꯍꯟꯒꯦ ꯍꯥꯏꯔꯒ ꯇꯥꯇꯥ ꯃꯦꯖꯤꯛ ꯑꯣꯏꯅ ꯌꯦꯡꯍꯟꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ꯫ ꯑꯗꯨ ꯇꯧꯔꯔꯣꯏꯌꯦ ꯍꯟꯗꯛꯇꯤ꯫ ꯑꯗꯨꯗꯤ ꯀꯩ ꯃꯦꯖꯤꯛ? ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝ ꯈꯪꯖꯕ꯭ꯔꯣ? ꯈꯪꯗꯦ ꯑꯃꯨꯛꯇꯁꯨ ꯆꯠꯇ꯭ꯔꯤ꯫ ꯑꯁꯤꯗ ꯆꯠꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯔꯣ? ꯑꯉꯛꯄ ꯃꯤꯇ꯭ꯔꯪ ꯌꯦꯡꯁꯤ꯫ ꯑꯩꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯎꯗꯣꯏꯁꯦ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ? ꯄꯥꯎꯈꯨꯝ ꯄꯤꯗ ꯒꯥꯔꯤꯗꯣ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯗꯦꯗ ꯈꯥꯛꯂꯤ꯫ ꯃꯥꯅ ꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯊꯧꯔꯛꯂꯤꯗꯣ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯃꯁꯥꯗꯨ ꯄꯥꯈꯠꯂꯞ ꯇꯧꯏ꯫ ꯅꯨꯄꯥ ꯊꯣꯛꯇ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯁꯨꯃꯥꯡ ꯇꯥꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯏꯔꯦꯟꯖꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯒꯦꯠ ꯑꯗꯨ ꯂꯣꯟꯁꯤꯜꯂꯨꯔꯦ꯫ ꯔꯥꯖꯕꯤꯔ ꯅꯨꯄꯤꯔꯣꯝꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤꯔꯒ ꯏꯇꯥꯝꯆꯥ ꯂꯥꯛꯑꯣ ꯃꯤꯇ꯭ꯔꯪ ꯍꯥꯏꯗꯣ ꯌꯦꯡꯉꯨꯁꯤ꯫ ꯀꯅꯥꯒꯤ ꯌꯨꯝꯅꯣ ꯁꯤꯕꯣ? ꯃꯝꯇꯥꯁꯨ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯈꯤꯅ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯔꯦꯗꯣ꯫ ꯊꯣꯏꯕ! ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯍꯟꯕꯗꯨ ꯎꯕꯗ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯇꯥꯔꯒ ꯃꯥꯅ ꯁꯥꯒꯠꯈꯤꯕ ꯍꯦꯔꯣ ꯍꯦꯔꯣꯏꯟ ꯑꯅꯤꯒꯤ ꯐꯤꯚꯝꯗꯨꯅꯤ ꯎꯔꯤꯕ꯫ ꯔꯥꯖꯕꯤꯔ ꯅꯣꯛꯃꯤ ꯏꯀꯥꯏꯕ ꯈꯪꯖꯤꯜꯂꯒ ꯂꯥꯛꯑꯣ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯣ꯫ ꯃꯝꯇꯥ ꯏꯔꯥꯡ ꯄꯨꯕꯤ ꯃꯇꯧꯗꯨꯒ ꯀꯣꯂꯞ ꯇꯧꯕ ꯂꯩꯇꯣꯟꯗꯨꯃꯒ ꯍꯩꯃꯥ ꯑꯇꯣꯝꯕꯧ! ꯃꯃꯥ ꯏꯇꯥꯝꯆꯥ ꯃꯤꯇ꯭ꯔꯪꯅꯤ ꯁꯤꯒꯤꯁꯦ꯫ ꯅꯤꯇꯤ ꯅꯨꯄꯥꯗꯨꯗ ꯆꯤꯔꯣꯜ ꯇꯧꯔꯒ ꯅꯪꯅ ꯇꯧꯏꯁꯦ ꯀꯩꯅꯣ? ꯍꯧꯖꯤꯛ ꯅꯪꯅ ꯊꯟꯇꯍꯟꯈꯤꯕꯁꯨ ꯌꯥꯔꯔꯣꯏ ꯃꯃꯥꯒ ꯎꯅꯔꯝꯈꯣ꯫ ꯃꯝꯇꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯎꯅꯔꯒ ꯍꯟꯈꯤꯕ ꯌꯥꯔꯔꯣꯏꯅꯦ ꯉꯁꯤꯗꯤ ꯂꯩꯊꯣꯛꯑꯣ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒꯅꯦ ꯏꯃꯥꯅ ꯅꯪꯒꯤ ꯐꯤꯔꯣꯜ ꯑꯍꯟꯕ ꯂꯩꯕꯤꯅꯤ ꯅꯪꯕꯨ ꯊꯤꯟꯕꯗ ꯁꯦꯠꯅꯅꯕ ꯑꯗꯨꯒ ꯅꯄꯥꯕꯨꯡꯕꯨꯅ ꯉꯟꯇꯥꯅ ꯅꯪ ꯑꯩꯈꯣꯏꯗ ꯑꯍꯤꯡ ꯂꯦꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯟꯗꯣꯛꯍꯜꯂꯨꯗꯣꯏꯅꯦ꯫ ꯗꯣꯔꯦꯟꯁꯨ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯒ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝꯗꯨ ꯎꯔꯗꯨꯅ ꯑꯩꯕꯨ ꯃꯈꯣꯏ ꯄꯥꯎꯡ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯁꯤꯗꯅꯦ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯍꯩ ꯁꯨꯃꯥꯡꯗ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯅꯨ ꯀꯥꯈꯠꯍꯜꯂꯣꯗꯅ꯫ ꯅꯤꯇꯤ ꯃꯤꯄꯥꯏꯕ ꯃꯥꯏꯊꯣꯡꯗꯨꯒ ꯂꯣꯏꯅꯅ ꯑꯁ ꯀꯩꯅꯣꯏꯅ ꯇꯧꯒꯗꯕꯁꯤꯕꯣ? ꯃꯥꯒꯤ ꯋꯥꯖꯕ ꯃꯇꯧꯗꯣ ꯈꯪꯂꯕꯁꯨ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯊꯃꯣꯏꯗꯣ ꯅꯨꯡꯒꯨꯝ ꯀꯟꯈ꯭ꯔꯦ꯫ ꯈꯪꯖꯤꯟ ꯎꯁꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯥꯡꯒꯣꯜ ꯀꯥꯔꯛꯇꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯈꯨꯔꯨꯝꯍꯜꯂꯤ꯫ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯃꯪꯒꯨꯝꯕꯅꯤ꯫ ꯏꯔꯥꯡ ꯄꯨꯕꯤ ꯃꯝꯇꯥꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯏꯕꯦꯝꯃꯗꯤ ꯀꯔꯤ ꯂꯝꯗꯩꯅꯣ? ꯗꯣꯔꯦꯟꯅ ꯈꯪꯅꯤꯡꯅ ꯍꯪꯉꯛꯄꯅꯤ꯫ ꯃꯝꯇꯥꯅ ꯑꯣꯏꯅ ꯏꯆꯪ ꯊꯣꯛꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯎꯃꯩꯒꯤ ꯃꯆꯥꯅꯤ ꯑꯇꯣꯞꯄ ꯅꯠꯇꯤꯌꯦ꯫ ꯅꯤꯇꯤ ꯋꯥꯈꯜꯗꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯈꯣꯏ ꯃꯃꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯖꯥꯠꯂꯥ ꯈꯪꯅ ꯍꯥꯏꯔꯛꯏꯁꯤꯕꯣ? ꯗꯣꯔꯦꯟ ꯂꯣꯏꯅꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯚꯥꯞ ꯇꯥꯔꯗꯨꯅ ꯍꯩꯃꯥ ꯅꯈꯣꯏꯕꯨ ꯅꯁꯥ ꯌꯥꯅꯔꯒ ꯂꯥꯛꯂꯤꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯃꯝꯇꯥꯁꯨ ꯃꯃꯧꯗ ꯑꯣꯟꯁꯤꯜꯂꯒ ꯕꯦꯝꯃꯧ ꯀꯩꯁꯨ ꯀꯣꯏꯒꯅꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯅꯁꯥꯅ ꯌꯥꯗꯅ ꯃꯥꯅ ꯅꯝꯍꯥꯗꯨꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯂꯗꯤꯅꯦ ꯊꯣꯏꯕꯕꯨꯅꯦ ꯃꯃꯥꯅ ꯍꯦꯛꯇ ꯊꯤꯛ ꯇꯧꯒꯦ꯫ ꯗꯣꯔꯦꯟꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯆꯥꯅ ꯅꯪꯕꯨ ꯅꯝꯍꯥꯗꯨꯅ ꯄꯨꯔꯛꯂꯤꯔꯣ? ꯔꯥꯖꯕꯤꯔ ꯁꯥꯎꯔꯪꯅꯅ ꯀꯩꯅꯣ ꯅꯨꯄꯤ ꯆꯦꯟꯕꯕꯨ ꯃꯁꯥꯗ ꯍꯥꯏꯔ ꯆꯦꯜꯂꯛꯀꯗ꯭ꯔꯣ? ꯍꯣꯇꯦꯜꯗ ꯊꯩꯗꯧꯁꯨ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄꯗ ꯌꯨꯝꯗ ꯊꯤꯜꯂꯣꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤ ꯁꯤꯗ ꯗꯥꯏꯔꯦꯛ ꯄꯨꯔꯛꯏꯅꯤ꯫
Sidi mawungam ni mama. Raspberry nupiduda onsillaga. Nasane yade hairadi. Aidine ngasi mathumram khangdaba tawrkadabani. Hai, kari tawge haino nang? Ha? Hairangi ngaida yurangba. Pori ngaida pammo haibagi ningai gi wafamdo nakanda thamko ko. Ibe magi paukhumong tatasi. Sengna hekta hayo. Nakhoi ani yanaraga lakibro. Niti WakhaL khanba yaba khallaba matungda. Babo, ai mafamsida lakani haiba hana khangjade. Raspberry mapagi mihulduga pakhatna. Itamja, asingbadu hairadi nang yaroi khanbaineba. Mafamsida yawra akanda magi yumne haiba khangjaban. Hai, thoiba. Babo, ai maga unase hainabagi matung ina thorakbani. Tu, aina haisenba nateba babo. Unasi haibaga yumda purakpasiga khetnadrone thoiba. Baba, ai maba punsi khongloi ojaragi khanduna yumsida purakhibaneba. Mamtasu peri peri. Ichagi ahanba jatradi kaihanba pamde. Niti magi mataududa. Mama, ai wa amata haijagi. Onthokna nungsireda ko mamaga kaubasidi. Hayo hayo, kari wano imaubo. Ai wa amata lojar. Laikhaidagi natraga atopa midagi tarakpagi mahud isana oina haijagi. Aibu pokpi imado tangkak amada atopa sagaida yum paluri. Hauzikna kuidri. Kaka taumaiga court marriage toba. Imagi lichatki matangda nainaduna wathok oirakpa yai. Pungsungal. Chumna marup amagum tinabanena khanbiyu. Ai adum hanjagigi. Luirabra haidoba. Kari mapanige. Aina thanglakliba khongthangse aranba oidoine. Itamja, nang chatpa yaroi. Nang nahange haragana aiga punhanji. Ai nang yaudaba punsi lambida chatpa ngamoiba. Dorian, makhoi anigi matauda. Nakhoi animak chatkhiba amta yaroine. Punsi khongloi khanbase araiba nate. Mapan thonggi phajabaduna su lepa yaro. Aina nasana yabra hangisi taumaido mari yam kanbani. Nang nasana hek yade hairubada macha soklena hingjaba olakadoinine. Mamta kapnok tawduna irang minok tugal loinana. Aigi sune icha imau sokpa yaroi. Adudi kakaga aigi imagi matangdo. Kaka haiganune nangbo baba kaudawne. Ai taumaigi thamoi masak munna khang. Mana kayam wakibasu khang. Madu loina hokre. Icha haktakta thokhal. Noina sana yanaradi ipagidi akaiba leite. Namana haidawne. Ichagi jatradi kaihanba pamde. Nangbu icha ningol sakna ipagida thamgani. Ngasai makai yumgi ahal ubada khurumgani haibagi WakhaL kaururabado. Mapa mamagi wahaiduda khanghaude. Haunabi matung ina khurumjaba. Mamtana, ngasidine ai serial ga amatta hek yengaroise. Asuk nungai babu. Makhoi pao. Tantha police da kari film kapli yengaga ibani chatlaga yengusira. Hai, namau laklabani ko. Nangi karandu matang chadeda. Hana tawrambadu shamdokpa phai ko mama. Taumai mihul mata duga machanupi thiba laklaga kona matang charaga pirakena pukradi kamdoba. As adudi yari kaidino mama. Ho nangine aina haibirise. David ka lakpagado ai kaurage. Nangi lakpa esaiduna kaidawdoiba. Ha, mairabana amuk kaman tawrakpada minute manga phana si yumsida leithaba ngamloi. Adu oiragana makhoi pauna karina phagadage do hairodana. Dorian machanupada yenglaga. Nupi chelakani di khangi. Mapade kamain chatkani di khangdaba. Thoiba, nangse napagi mihul ama phau hek laujade. Aina nangwanda kari wari likhiya. Ado mama, film yengbudu chatpiranoba. Yumsida lengdana leibiru. Ai lakpaga David ka horaga kaka hoida chak am sinjilurage. Dorian mangaktu nomlaga. Hai, ngannadi halau ko. Ohoi pong. Adudi gate si manungdagi chetna lonsin batari. Migi macha leima huraga yumsida nachana puraklabanina. Ai khoishu mating pangbiba tabani. Ai khoigi lan oidoinina. Thoiba, nang paungne helap lei ko thongna leibase. Kashu kaidida mama, henjasan. Adudi aishu makhoi ni bahuduna kaka hoida chatnaba tawrage. Niti mana thokhige tawbaga. Aigi phone do
ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯌꯥꯎꯖꯔꯁꯅꯨ ꯉꯁꯤꯒꯤꯗꯤ ꯑꯣꯐ ꯑꯗꯨꯝ ꯊꯝꯃꯗꯝꯅꯤ ꯅꯣꯏꯒꯤ ꯃꯇꯝꯗꯅ ꯐꯣꯟ ꯑꯣꯐ ꯊꯝꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯅ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯄꯣꯔꯣꯟ ꯂꯣꯟꯁꯤꯟꯕ ꯆꯠꯅꯕ ꯃꯇꯝꯅꯤ ꯏꯔꯥꯡ ꯄꯨꯕꯤ ꯃꯃꯥꯗꯤ ꯃꯃꯧ ꯄꯨꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯃꯀꯥ ꯂꯥꯝꯅ ꯐꯣꯡꯗꯣꯛꯍꯧꯔꯤ ꯑꯆꯥꯟꯕ ꯃꯔꯨꯞ ꯑꯍꯨꯝꯁꯨ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯇꯥꯎꯃꯩꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯄꯥꯎ ꯄꯤꯗꯕꯤ ꯈꯨꯗꯛꯇꯅꯤ ꯆꯥꯛ ꯆꯥꯒꯅꯤ ꯍꯥꯏꯅ ꯂꯥꯛꯁꯤꯜꯂꯤꯗꯣ ꯖꯥꯟꯗꯣ ꯃꯈꯣꯏ ꯎꯕꯗ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯍꯩ ꯖꯨꯔꯥ ꯖꯨꯔꯥ ꯁꯥꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯪꯁꯨ ꯑꯃꯁꯨ ꯍꯧꯅꯕ ꯍꯣꯠꯅꯕ ꯐꯩꯀꯣ ꯂꯥꯛꯄ ꯍꯩꯁꯤꯡꯕ ꯁꯥꯔꯒ ꯕꯕꯥ ꯃꯥꯁꯨ ꯁꯣꯏꯗꯅ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯛꯀꯦꯅ ꯈꯟꯕ ꯂꯩꯖꯔꯕꯅꯤ ꯍꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯇꯥꯎꯃꯩꯅ ꯅꯣꯏꯅ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯕꯅꯤꯅ ꯅꯟꯗꯣꯝꯆꯥꯅ ꯊꯣꯡꯕ ꯉꯥꯁꯤ ꯃꯍꯥꯎ ꯌꯦꯡꯕ ꯑꯣꯏꯅ ꯑꯁꯤ ꯆꯥꯃꯤꯟꯅꯕ ꯇꯥꯕꯅꯤꯅꯦ ꯀꯣꯟꯅꯒꯗ꯭ꯔꯣ ꯂꯩꯔꯛ ꯃꯆꯤꯟꯗꯒꯤ ꯉꯥꯅꯨꯔ ꯌꯦꯟ ꯑꯃ ꯂꯧꯍꯧꯔꯁꯤ ꯇꯧꯔꯨꯔꯅꯨꯗ ꯊꯣꯡꯉꯤꯁꯤꯅ ꯌꯥꯅꯤ ꯅꯤꯄꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯌꯧꯁꯤꯜꯂꯛꯀꯅꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯅꯤꯅ ꯇꯧꯔꯝꯕ ꯃꯤꯗꯣ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁ ꯊꯥꯏꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕꯗ ꯑꯩꯈꯣꯏ ꯀꯥꯎꯕꯤꯒꯗꯧꯏꯀꯣ ꯀꯀꯥ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯊꯤꯖꯔꯁꯨ ꯀꯀꯥꯕꯨ ꯀꯥꯎꯈꯤꯕ ꯂꯩꯇꯦꯀꯣ ꯍꯥꯏ ꯅꯣꯏꯅ ꯍꯥꯟꯈꯤꯕ ꯀ꯭ꯂꯥꯁ ꯈꯔꯗꯣ ꯑꯩꯅ ꯐꯨꯒꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯅꯅꯤ ꯁꯥꯎꯒꯅꯨꯀꯣ ꯀ꯭ꯂꯥꯁ ꯃꯈꯜ ꯌꯥꯝꯃꯤ ꯀꯔꯝꯕꯅꯣ ꯀꯀꯥ ꯗꯦꯕꯤꯠꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯄꯅꯤ ꯇꯥꯎꯃꯩꯅ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗ ꯗꯦꯠ ꯆꯠꯄꯒꯤ ꯅꯨꯡꯉꯥꯏꯕ ꯀꯥꯏꯁꯦ ꯅꯣꯏꯁꯨ ꯈꯪꯉꯝꯅꯤꯗ ꯑꯥꯔꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯕꯣ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯂꯥꯛꯄꯅ ꯀꯀꯥ ꯑꯊꯨꯕꯗ ꯂꯥꯛꯍꯜꯂꯅꯤ ꯍꯥꯏꯗꯤ ꯂꯥꯛꯍꯜꯂꯁꯤ ꯍꯥꯏꯕ ꯏꯆꯥ ꯅꯨꯄꯤꯗꯨ PGꯒ ꯇꯧꯈꯤꯁꯅꯨꯀꯣ ꯔꯥꯖꯕꯤꯔ ꯁꯨꯛꯇꯣꯛꯂꯒ ꯌꯥꯔꯛꯇ ꯉꯪꯂꯗꯨꯅ ꯍꯥꯟꯅꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯦ ꯀꯥꯏꯅ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯙꯅꯟꯖꯣꯏꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯇꯥꯎꯃꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯏꯃꯨꯡꯒ ꯌꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯨꯃꯥꯡꯗꯒꯤꯅꯤ ꯀꯧꯔꯤꯗꯣ ꯑꯩ ꯇꯥꯎꯃꯩ ꯏꯄꯥꯒꯤ ꯁꯅꯥ ꯏꯇꯩꯃ ꯇꯥꯕ꯭ꯔꯣ ꯍꯩꯁ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤꯗꯤ ꯑꯩꯅ ꯈꯪꯕ ꯒꯥꯔꯤꯗꯨꯅꯤꯅꯦ ꯃꯩꯔꯥꯕꯁꯨ ꯂꯥꯛꯄ ꯃꯄꯥ ꯆꯥꯔꯗꯨꯅ ꯕꯥꯖꯦ ꯀꯩꯗꯧꯔꯦ ꯁꯨꯃꯥꯡꯁꯤꯗ ꯏꯊꯟꯇ ꯂꯦꯞꯄꯝꯃꯤꯁꯤꯕꯣ ꯇꯥꯎꯃꯩꯁꯨ ꯀꯧꯈꯤꯕꯗꯨ ꯇꯥꯔꯗꯨꯅ ꯅꯤꯄꯥ ꯅꯪꯁꯨ ꯌꯧꯔꯛꯑꯦ ꯕꯥꯖꯦ ꯑꯩ ꯏꯟꯁꯥꯡ ꯂꯣꯏꯕꯒ ꯊꯤꯜꯂꯛꯀꯦꯅ ꯇꯧꯔꯝꯕꯅꯤ ꯙꯅꯟꯖꯣꯏ ꯃꯊꯥ ꯁꯥꯅ 이베마디 ꯇꯥꯎꯃꯩ 이문ꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ 따브로 바지나 ꯀꯧꯔꯤꯌꯦ ꯁꯣꯝꯗꯝꯇ ꯊꯣꯔꯣ 바지 이빠 ꯄꯥꯈꯠꯂꯤꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯅꯥꯁꯨ ꯊꯣꯔꯛꯇꯨꯅ ꯃꯄꯥꯒꯤ ꯐꯤꯕꯝꯗꯨꯗ 바지 ꯀꯩꯗꯧꯔꯒꯦ ꯇꯣꯝꯕꯤꯗꯤ ꯍꯥꯏ ꯁꯤꯗ ꯂꯩꯕ꯭ꯔꯥꯅ ꯍꯪꯕ ꯂꯥꯛꯂꯤꯅꯤꯅꯦ ꯇꯥꯎꯃꯩ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯀꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ 바지 마가 ꯈꯪꯅꯩ ꯍꯥꯏꯕ ꯑꯉꯥꯡꯗꯨꯗ ꯍꯪꯕꯗꯤ ꯇꯥꯎꯃꯩ ꯇꯞꯅ ꯍꯩ ꯔꯥꯖꯕꯤꯔꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤ ꯆꯥꯛ ꯆꯥꯒꯅꯤꯅ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯍꯧꯅꯗꯨꯅ ꯂꯥꯛꯏ ꯙꯅꯟꯖꯣꯏ ꯃꯊꯥ ꯁꯥꯔꯞ ꯁꯨꯃꯥꯡꯗꯨꯗ ꯒꯤꯠ ꯐꯝꯊꯩ ꯀꯅꯥꯒ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣꯅꯦ ꯃꯁꯤꯕꯣ ꯁꯅꯥꯁꯨ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯑꯒ ꯕꯥꯖꯤꯌꯥ ꯏꯃꯨꯡꯗ ꯆꯪꯁꯤ ꯇꯥꯎꯃꯩꯅ 이munꯗꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯅ ꯉꯥ ꯊꯣꯡꯕ ꯆꯥꯔꯒꯦꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯊꯣꯛꯍꯜꯂꯤꯁꯤ ꯑꯩꯒꯤ ꯀꯩ ꯂꯥꯏꯕꯛꯅꯣꯅꯦ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯄꯅꯤ ꯁꯅꯥ ꯈꯪꯅꯤꯡꯅ 마부 ꯉꯁꯥꯏ ꯀꯅꯥ ꯄꯨꯟꯈꯤꯒꯦ 바지 ꯑꯣꯐ ꯂꯩꯕꯅꯤꯅꯦ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗꯣ ꯉꯁꯤꯗꯤ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯔꯨꯞ ꯈꯔꯒ ꯊꯕꯥꯒꯤ ꯍꯣꯇꯦꯜꯗ ꯑꯆꯥꯄꯣꯠ ꯆꯥꯅꯤ ꯍꯥꯏꯔꯝꯃꯤ ꯑꯩ ꯊꯕꯥꯗ ꯆꯠꯇꯨꯅ ꯍꯪꯂꯨꯕꯗ ꯃꯃꯥꯟꯅꯕꯤꯗꯨꯒ ꯃꯥꯒ ꯄꯨꯟꯅ ꯆꯠꯈꯤ ꯍꯥꯏ ꯑꯇꯩꯗꯤ ꯊꯕꯛ ꯂꯩ ꯍꯥꯏꯅ ꯆꯠꯈꯤ ꯍꯥꯏꯅꯦ ꯃꯃꯥꯟꯅꯕꯤꯗꯨꯗ ꯍꯪꯕꯗꯤ 바지 ꯑꯩꯅ ꯍꯪꯂꯕꯅꯤꯅꯦ ꯌꯨꯝꯗ ꯂꯩꯍꯧꯔꯤ ꯍꯥꯏꯅꯦ ꯃꯄꯥꯜꯗ ꯊꯣꯛꯅꯈꯤꯕꯗꯨ ꯏꯃꯨꯡꯗ ꯆꯪꯃꯜꯂꯛꯇꯦ ꯈꯟꯗꯨꯅ ꯖꯥꯟꯗꯣꯅ ꯂꯨꯆꯤꯡꯗꯨꯅ ꯃꯔꯨꯞ ꯑꯍꯨꯝꯗꯨꯒ ꯄꯨꯟꯅ ꯊꯣꯔꯛꯂꯤ ꯍꯥꯏ ꯙꯅꯟꯖꯣꯏ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯕꯅꯣꯅꯦ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ 바지 ꯍꯥꯏꯔꯨꯔꯅꯨ ꯀꯩ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯇꯞꯅ ꯈꯟꯅꯁꯤ ꯃꯩꯔꯥꯕꯅ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ ꯙꯅꯟꯖꯣꯏꯗꯨ ꯑꯥꯔꯕꯤ ꯎꯕꯗꯨꯗ 이붕아 ꯔꯥꯖꯕꯤꯔꯁꯨ ꯄꯥꯈꯠꯄꯗꯨ ꯎꯠꯊꯣꯛꯇꯕꯤ ꯆꯪꯁꯤꯜꯂꯒ ꯄꯨꯄꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯣꯛ ꯉꯥꯎꯏꯔꯣ ꯀꯣꯛꯁꯤ ꯉꯥꯎꯐꯦꯡ ꯇꯧꯒꯦ ꯇꯧꯏ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯏꯇꯥꯝꯆꯥ ꯀꯧꯁꯤꯔꯥ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯄꯥꯈꯠꯈꯤꯅꯤꯗ 바지 ꯀꯩꯁꯨ ꯇꯧꯗꯦꯗ
Taumaina khumlakpani. Lakpa mating yam pangningba sarami. Phone tawsilu aduga kause. Dhananjoy pakhatpado phatharaga. Hai charger yade na magidu off taribani. Mairavana Handamuksu migi mathabak segaiba soidredo. Sajau haiduna themlaga magi manakta pubo iramladi phai. Adu nattadana Raspberry yam khangningba saraga. Harishibu pupa kidobu yaurage. Ibungo aina nangonda issue shinagedi khanjakibani. Matang charaganda. Raspberry itap tapagi saklon lauraga. Adugidi matamdo yauraga bibiyu. Sauningine haiduna bibidabashu tawbinuko. Ai ikai ki thadoklaga ahal mayamda haijaisin. Ai mabudi yam nungsi. Tabra angang khaisi chak pizza thoknaba to. Mayumda nganna hanjakinaba. Sana peri peri kaino haibadudi khangdupana phanida. Ai nabung leri sidi angang khaisi chak pizaraga thadok pikisi. Haigumadana nganna hanchinmana phaiko nupina shuishau langdanaba. Lakpa jagatnana Bro nangi sai khoina hairise kuiraroi bhab tarakadaba. Ai noi puk thana chak tu chakho ko. Pupa ai hogat bigi. Raspberry na hairakpani. Kaishu tawdeda ai hogat chagi. Jojo chak chathoknaba tawrur. Punna chardi nungai dawni. Tanja haibado matungda leiradi soidana chasi. Ngasigi sidi nang nabuk thana chabaduni ni marudi. Raspberry yarakta nganglaga. Shibu aina la amdre khaloni. Khoida direct ni ba thiba la kadoise. Chak puk thana charga Korean de hing chupana phanduklaga tension yaudana tumba haidoni. Tauriba phibamdo naha ahomdudi khanglabasu uthoktanaba hotnarami. Makhoigi mataududa niti hanjilaktre haibagi pau piba matang chade khalladuna ahalsingdusu makhoibu chatkiba ngairibani. Huranbana koktana pi pakle hairakani khanbana mabuk thana chak toklaba matung irenjana hanbagi mahutta ngaihakti ahalsingduga onsinaduna wari watai shaduna matam hauhannaba hotnaramli. Ahalsingi leifam khangdraba mawongduda ahumdu ingit pinaduna mayumda hallage hairamlaga nokmi ba maithongdani thorakliba. Ahal oiraba jandosu masaga khara sonjilaga leibane. Nitigi pauduna masado pakhatpa phaukhini khanduna mabusu khanghalamdredo. Dhananjoy Mangol machiduda famlibadu tawfam khangde. Itay madi tumkrabra. Hoy bazi. Kamdaw ni tawrishide. Kanada chatlaga hanglugani. Mairabana Substation sing the bow biraga tianjira. Kamay tawsigini ba? Taumay matha sarapna. Kanpam khangdaba phibamdani. Mana thambiramisi. Dhananjoy majanupide yenglaaga. Hai sana nangondadi kari hairamge. Ngasigi inthenungaina waribu sanadrida bazi. Ngasai champra hikpiyuna laklamba matungdagi maga iga pau phaunadri. Nang napokpana jan. Nangi budhi laurene ha. Phazia Phone phangi off ni thamjilib. Kanaga karamba mafamda leirino khangbasu nate. Mairabana mage topa khangnaba miga leijalo. Aingondadi adugumba wari amta sadedo. Nacha nupi leisabi pharakle khangladi nang shomabu mamanabi gumna loina hoba kaidauge. Basia Tombina adumba tarungani thazadeda. Thazadaba ngaktani ni thokadoise. Hangphamsu thiphamsu amta khangluidoine tawrisi. Nipa Manipur pumbasi nei khairaga thi sairasune aishingeni. Taumaina Baziga pambasu haibiyu. Icha haktakta ahingda thiba chatpase khikre. Nonganba ngairasi. Mana yumda yorokpa matamdane kari kamdobano haido tapna hangasi. Mairabashu yaningaduna Asinadi hena bhagadaba male. Icha haktakta wakhibaduna loiramdrine. Ningol amatangna yumda hanjilaktaba haibasi wakhalsi nungaipam khangdida tawrise. Raspberry da mana chingnaba mi leibrana hangsirane nipa. Hangumse nipa. Aina chakhiba mai chakdo mangonda muk chubi boina thoani. Phare. Aisu ahingse sida leirage. Nongan baga
ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯉꯥꯏꯔꯁꯤ ꯍꯩ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯅꯠꯇꯗꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯇꯥꯍꯩꯗꯕ ꯄꯥꯎ ꯇꯥꯔꯗꯤ ꯊꯃꯣꯏꯁꯨ ꯑꯣꯟꯊꯣꯛꯅ ꯆꯥꯛꯂꯅꯤꯗ ꯕꯥꯖꯦ ꯑꯗꯨꯝꯕ ꯇꯧꯔꯣꯏꯗ ꯃꯥ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤꯅꯤ ꯃꯁꯥꯁꯨ ꯗꯣꯛꯇꯔꯅꯤ ꯃꯐꯝ ꯆꯥꯅ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ ꯑꯗꯨꯅꯅꯤ ꯐꯣꯟ ꯑꯣꯐ ꯇꯧꯔꯤꯁꯦ ꯐꯣꯟ ꯍꯥꯏꯔꯒ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯑꯉꯥꯡꯗꯨꯗ ꯂꯣꯀꯦꯁꯟꯗꯨ ꯇ꯭ꯔꯦꯛ ꯇꯧꯍꯟꯁꯤꯔꯥ ꯃꯩꯔꯥꯕꯅ ꯃꯈꯣꯏꯗ ꯍꯪꯕ ꯍꯥꯏꯁꯤꯁꯨ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯜꯂꯒ ꯑꯉꯥꯡꯗꯨꯒꯤ ꯃꯔꯝꯗ ꯁꯟꯗꯣꯛꯄ ꯑꯣꯏꯅ ꯊꯣꯛꯑꯣꯏꯗ꯭ꯔꯣ ꯑꯁ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯌꯨꯝꯗ ꯍꯜꯂꯨꯔꯒꯦ ꯑꯩ ꯊꯣꯡꯒꯥꯜ ꯃꯌꯥꯗꯅꯦ ꯏꯁꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯨꯔꯒꯦ ꯕꯥꯖꯦ ꯑꯩꯈꯣꯏꯁꯨ ꯇꯨꯝꯕ ꯌꯥꯔꯣꯏ ꯉꯁꯤꯒꯤꯗꯤ ꯅꯣꯡꯉꯥꯟꯕ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯦ ꯃꯩꯔꯥꯕ ꯌꯥꯔꯛꯇ ꯉꯪꯂꯒ ꯍꯟꯗꯛꯃꯨꯛꯅ ꯀꯔꯤ ꯊꯣꯛꯂꯒꯕ